Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Ngai pa punba kholauge update gi lokhajarake KNB gi mioi manga junta gi air strike ta Sikhre Kanglai pa punba kholauge update gi lokhajarake ngasi Delhi Jantar Mantar da KSO Kuki Women Forum na senduna Kuki jo singna khongjang changsinkhre. Kuki gi bunker sing thugaikre police na Kuki Inpigi amadi Kuki khulgi chip sing kaukhatuna machin hangkhre. Kangpupi District Police amadi Central Reserve Police Force CRPF combined team amana district sigi manung chana laiba Mark Hill Range ki tongan mafam singda Kuki singna saramba bunker sing asi thugaikre amarom da ngarang kongba maru laifam da laigi thorom pangtholingai nomai kapsilakiba thogdoka mari leinana mafam madudagi iraf laftana laiba mafam sing maru oina Raken Range amasung Mark Hill Range area da combined security force na operation park sana chathabaga loinana Wakan area amasung masige koibada lairiba Kuki khulgi chip sing amadi Kuki Inpigi mioi sing kaukhatuna disturbance pibagi thaba amu hana tawdana ba warning tawbaga loinana makha tana taroklabadi akan ba action lawgani haina khangankre press na phangba pawda Kangpupi District Police amasung CRPF ki kangbuna anirak suba oina ngasi district asigi Mark Hill Range ki mafam kaya da operation chathaduna Kuki volunteer sing na saramba bunker sing thugaiduna manghankre February 18 ki ayukta su Kangpupi District Police na Central Security Force ka khusamnaraga Kanglatombi amasung Kangpupi phawbagi National Highway gi paringda drive chathaduna masida leiramba Kuki bunker checkpost Thugaibaga loinana bunker thugainaba hotnabada apanba pirakpa Kuki village volunteer fagatkiba thodok leikrabani Manipur gi Chief Secretary PK Singana matik chaba security sing thamduna National Highway sing hangdoklagani haina miyamda thajaba pikraba matung combined force na National Highway gi paringda drive asi chathaba horakibani Manipur miyam gi lifeline oriba National Highway 102 Imphal Dimapur lambi paringi ayama mafam sing Kuki khulai paiba singna dominate tawbaga loinana highway asigi Maitena chatpada thingba thamduna lakhibani masida natana Kangpupi district ki manungda lairiba National Highway asigi tongan mafam singda Kuki khulai paiba singna lambi asida lakpa truck sing amadi gari singda sel khaiba amadi munbagi thabak sing chathabagi report kaya amasu lairibani hairi amarom da ngarang kongbo maru laifamda mitaina laigi thorom pangtholingai life asigi sidagi iraf laftana lairiba Kuki Khul singdagi nongmai kapsilaktuna laigi thoramda apanna pinaba honarakpagi mafam aduda state amadi central forcing changduna mafam aduge koibada paksan nathi humbagi thabak chathabada UPF ki makhada laiba arm group KNFP gi kadar mari faba ngamkhibani press na phangba pawda thaudo adu matung tarakpada Wakan area da operation chathabaga loinana Wakan range amasung Mark Hill Range area da security na domination tawduna Kuki khunja singna wakhal tahanbagi thabak su leptana chathari hairi thawrang adugi manung chana Wakan khul amadi masigi akoibada leiba Kuki khul singi luchingba sing amadi Kuki Inpigi mioi sing kokhatuna santi thugaina ba thabak sing tawdana ba khangan baga loinana matung tarakpada hingsa gi thabak sing chatharabadi akan ba action lokhatkani haina khangan khre hairi Manipur gi hojik oriba security gi matangda Delhi da mifam pangthokre March 9 dagi National Highway singda ayer pan yaudana mipum khudimau chathok chasin yahalagani Amit Shah Manipur da President rule thamkraba matungda Union Home Minister Amit Shah na thobu oiduna ngasi Delhi da Manipur da hojik tholiba security gi fibam gi matangda ahanba security review meeting pangthokuna wa khanakre Security situation review tawkibadu da Manipur gi Governor Joy Kumar Bala Security Advisor Kuldip Chief Secretary Manipur Police ki DGP amadi atai Manipur government ki top officials sing army amadi paramilitary force ki luchingba sing su saruk yakhi hairi mifam maduna kumja 2023 gi May thagi mamangda leiramba Manipur ki fibam maduda hanjilnaba akanba miyeng changbaga loinana tongan ba luf kaya na namduna lawkhiba khulai singi matangda khananina khiba loinana Manipur gi manungda chaliba National Highway yauna lambi chathok chasin tawbada apiba piriba singi Mathakda kanba action lokhanaba Union Home Minister Amit Shah hana phongdokhibaga loinana lakliba March 9 dagi Manipur gi National Highway singda mipum khudingmakna apan ayet yaudana chathok chasin yahanaba Union Home Minister Amit Shah na mari leinaba singda khangan kre hairi Manipur da tholiba irang sigi matangda khananina bagi manung chana ngarang Imphal East ki Sagongman Police Station gi manung chanba kongba maru laifam lenda Kuki militant singna nongmai kapsilakiba dugi matangda Manipur Governor gi maikaidagi wafam kaya pukhatki hainasu unofficial oiba paw amana hairi Tampaki khul ngakpa singdagi khulai pikhal halaga Kuki militant singna free thaba yaroi Tampaktagi khul ngakpa singi khulai pikhal halaga Kuki militant singna tampakta nongmai kaptharaklaba phawba karigumba action amata lawduna free thaduna lairiba se India lengana game plan ama oina thawoina chatharabra Mitai singi khulai pikhal hanbadagi hena luriba amadi mathau taribadi Kuki terrorist sing hana takhaibani haina United People's Front Manipur UPF ki advisor L Jadu Manina phongdokre wafam asing asi meite gi maru oiba thorom ama oiriba lamta gi saroi khangbi thorongi manung chana Nongmaibung Women's Development Maira Paibi Association
ꯀꯣꯂꯣꯏꯂꯩ ꯃꯂꯥꯏ ꯀꯃꯤꯇꯤ ꯅꯣꯡꯃꯩꯕꯨꯡ ꯑꯃꯗꯤ UPF ꯀ ꯈꯨꯠꯁꯝꯅꯔꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯅꯣꯡꯃꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯥꯗꯨꯃꯅꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯂꯦꯞꯇꯅ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯄ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯤꯈꯠꯄ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯍꯥꯟꯅ ꯇꯛꯈꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯉꯔꯥꯡꯃꯛꯇꯗ ꯃꯤꯇꯩꯁꯤꯡꯅ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ, ꯃꯑꯣꯡ ꯇꯥꯗꯕ ꯋꯥꯐꯝ ꯀꯌꯥ ꯂꯥꯎꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯇꯕꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ꯫ ꯆꯤꯡꯗ ꯐ꯭ꯔꯤ ꯊꯥꯔꯒ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯗ ꯑꯣꯠ ꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯇꯝꯅꯅ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯅ ꯆꯠꯊꯔꯕ꯭ꯔꯥ, ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯩꯈꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯏ? ꯉꯁꯤ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ UPFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ ꯌꯥꯎꯅ ꯅꯣꯡꯃꯩꯕꯨꯡꯒꯤ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫